Imphal West District ki Wangoi Police Station na konba Wangoi mamang khaidem amadi thiamga tainaba lampa amada maunaha ama siduna leiramle asi bhakchang asi ngasin numit yungba matung pung amarom tarakpa aduwaida khaidem amadi thiamga tainaba da leiba ibudhau pakhangbagi laibung manaki umangda siraga leirambani hairi Impact News na fangba pawda laikhidrabi maunaha asi Wangoi khaidem leikaidagi khaidem chawba chahi kuntaru mapuroibagi mingna khaidem Boynau kawi Laikhidrabi chawba ngarang nimidang pung nipan lom taba aduwaida mayumdagi thokraga thiba khangdana leirakibani asi bhakchang asi leire haiba paw phangbaga Wangoi PS na cheksil na ngak senduna thamlaba matung forensic science ki team laktuna on spot investigation chatharaba matung Wangoi PS na hakchang adu lokhatuna mirel sangda pukhi Chawba sire haiba paw fangbadagi mahaki mapam lamdam iram siphai miyamna chawbagi mapuroiba boinaugi mayumda thomjilaktuna yumgi sarukhara amangata nanghankhi miyam sing adu police na matam chana laksanki chawbagi misi asi chingnaningai oiba misi ni misi asigi achumba langla langjil puthokadabani haina mahaki mapamgi miyoi singi maikaidagi mari leinaba singi pukning chingsilakli Laikhidrabi chawbagi machanupa amaga machanupi amaga leihori